Ngasisu mahausagunna Sanalebak Story Collection na nungairaba wari ama puduna lakjare. Wari asigi mamingna Irik Kilaibak. Wari asibu ibirakbana Pinky Tongbram. Yausang matam na lakpada ahal angang amadi laisa pakhang ado haraw mathoy kajarami. Matam asina lakpada Irik kithamoidi yamna kairami. Irik khunggang ningol masak mataw jangkhonbi laisabi amani. Mahaki mapabungdi laikhidre. Mama masa makoy ahumtang laybani. Iriki mabung amale maming na sanahal kaurami. Noong maginamit ni. Irik wakal nungay na manggol da famduna layrami. Mama ibe mamayam chana hari. Isa tombiya. Nang bukay daw rabagi. Manggol machiduda amuk famduna layribadubo. Ima, karishu daudada. Haiduna mamitagi tapna sintharakliba pirang ado mama udringaida taithoki. Awaba khudingmak losinaba honai. Machagi mataw adubo khanglaba mama na hairaki. Isa tombi. Imagi dinya. Isa ningol se nang natomtani. Nabungay koy anina. Namit thagum na yengjaribani. Nang aranba phattaba wakhan khanba yade ko. Ima. Ay kisong kandida. Kumsigi yausang si kuy ko. Ita ameligay koy anina. Manglang kaya sagat minakibane. Haydo na irik ado amok kapahawraki. Imagi irik. Nabung nga si tarabadi nang bu amok jaybirani. Tap na ngango. Mama ni irik pumakokta tap na nathabido na. Iyangoy. Isa tombi. Masidi niya. Chat na bini. Ningoldi manung matam charaba kanda yumnak sagay amada tinba chatkiba haibasidinya mahausani nang sunya nong madi soidina sakhiga dawribani yumnak sagay amada ima hoy sunya asumna tawraklibani karimata khaluno nangi nata mayam ama lairibasidi isagi kari wa tawribano ima marupudi mayam ama lay adubu Asing ba marupti thiba yamna lui. Asing ba marupti aigi imi gumbane. Mingsel gumbane. Imi na kaidaw ngayda aibo thadokduna chatte. Mingsel na kaidaw nungda aibo minamde. Adubo ima. Idame laydo. Aibo thadokduna chatkre. Haiduna irik ado amuk kablaklami. Tanja aduda sanahal ni imungdagi thoraklaga. Ima. Ima. Ichan. Noi bukai de lege. Mangol da noi di kari drama tawrino. Noi ani ne film la drama ra amakum yam phawni. Pak tabana lore noi bani. Ngahak ta ngai ne. Hui ga hodonga sarak tobo. Aduga swasida drama ong tawduna. Ibungo asauba nang amako mayam gi sidra kuptra yenglaga layo. Hairam laga mem cha do imung da changkhre. Mangol la da mabung machal makhoi ani le haurami. Irik na kaplamba do toklaga mabungda yengduna hairaki. Kaino taso, nang na haido. Mi aina thawa ino ngai tada nang haktang kapasida pha hek yengsiline. Aina kapisa kai kino khangaba. Khangdine hairo. Noi na kapabu kari waini. Yaksang matam yoksile. Ima da ano ba pirol layu haibe natro. Haidana makut ado phikhaw daga humjilaga hairi. Tasaw na khali do onare. Aidi handa kumsigi yausangdi tho aroy. Ita me laydo. Amigi yumta laikredana. Ma yaudra na ay yausang amata harawba phawdre. Ay mawu yam ningsing itaso. Adugi thawai no ngai tabay ni. Haiduna peri tawraklami. Machangi matawado ubada sanahando nokli. Mele yaudra di nang yausang thokpo yadro haisa. Yam pare. Handak di sel khara di sef oirani. Melay dulu hong kiba ni Ichan. Migi yum talay kiba na tini nang bo. Magi asing ba yum niya do. Ichan. Nang se lay sabi na paray ba. Pang na pangliba. Haid na nogli imong long na changki. Asam na samhaw kiba na yausang kuiragdre. Irik ato pambata singka kahe na pun ba oiramde. Melay kakta ni maga adong pulamba. Kumsigi yausang asidi mayam tan ba haibado oirami. Adubo laikay mamanabi singa punba tarami.
ꯊꯣꯛꯂꯔꯣꯏ ꯍꯥꯏꯅꯗꯤ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯣꯛꯄ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯏꯔꯤꯛꯇꯤꯅꯦ ꯃꯁꯛ ꯐꯖꯕꯅꯤꯅ ꯌꯥꯎꯁꯪꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯉꯥꯎꯅꯗꯣꯏꯅꯤ ꯃꯁꯛ ꯐꯖꯕ ꯃꯤ ꯌꯥꯎꯕꯁꯦ ꯊꯧꯔꯤ ꯊꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯦꯠ ꯌꯥꯝ ꯇꯥꯕꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯏꯔꯤꯛꯁꯦ ꯃꯦꯂꯩꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯕꯅꯤ ꯍꯟꯗꯛ ꯃꯦꯂꯩ ꯂꯨꯍꯣꯡꯈꯤꯕꯁꯦ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨ ꯃꯦꯂꯩꯗꯣ ꯁꯛ ꯌꯥꯝ ꯀꯥꯛꯄꯅꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯏꯔꯤꯛꯀ ꯇꯤꯟꯅꯈꯤꯔꯤꯗꯣ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯌꯥꯝ ꯃꯁꯛ ꯐꯖꯕ ꯃꯤꯒ ꯄꯨꯟꯕꯁꯦ ꯊꯤꯔꯒ ꯂꯩꯔꯕ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯊꯤꯖꯤꯟꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯈꯤ ꯑꯃꯨꯕꯤ ꯑꯁꯦ ꯃꯕꯨꯛꯆꯦꯜ ꯀꯌꯥ ꯁꯦꯡꯗꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯏꯔꯤꯛꯅ ꯏꯇꯥ ꯃꯦꯂꯩ ꯅꯪꯁꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯖꯥꯠꯅꯤꯀꯣ ꯅꯌꯨꯝꯗ ꯅꯪ ꯍꯧꯔꯦ ꯃꯇꯥꯒꯨꯝꯅ ꯍꯦꯛꯇ ꯄꯥꯟꯈꯤꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯜꯂꯁꯨ ꯌꯥꯕꯗꯣ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯑꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ ꯏꯔꯤꯛ ꯑꯃꯗꯤ ꯃꯦꯂꯩ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯈ꯭ꯔꯕꯗꯤ ꯃꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯇꯜꯂꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯁꯟ ꯄꯣꯄꯥ ꯑꯅꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯏꯔꯤꯛꯀꯤ ꯃꯇꯥ ꯃꯦꯂꯩꯗꯤ ꯃꯃꯥꯡꯒꯤ ꯐꯥꯏꯔꯦꯜ ꯊꯥꯗ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯝꯗꯒꯤ ꯏꯔꯤꯛꯇꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯊꯥꯗꯣꯏꯅ ꯏꯔꯤꯛ ꯏꯔꯤꯛ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯧꯔꯝꯃꯤ ꯀꯅꯥꯅꯣ ꯃꯄꯥꯟꯗꯨꯗ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯑꯃꯅ ꯀꯧꯔꯤꯗꯨꯕꯣ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯥꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯦ ꯊꯥꯗꯣꯏ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯂꯛꯏꯁꯤꯗ ꯆꯪꯉꯛꯑꯣꯌꯦ ꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯅꯪ ꯏꯕꯦꯝꯃ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯤꯅ ꯍꯥꯏꯅꯩꯌꯦꯅ ꯈꯣꯟꯖꯦꯜꯗꯨꯒ ꯑꯅꯥꯕꯒ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯕꯩꯇꯔꯥꯅꯤ ꯇꯣꯔꯕꯥꯟ ꯌꯧꯔꯅꯤꯅꯦ ꯑꯁ ꯅꯪ ꯑꯃꯀꯣ ꯃꯤ ꯅꯣꯛꯅꯕ ꯌꯥꯝ ꯀꯜꯂꯤ ꯅꯣꯏꯒꯤ ꯈꯨꯃꯨ ꯊꯣꯛꯄ ꯅꯕꯨꯡꯗꯨꯒ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯍꯥꯏꯕꯗ ꯅꯣꯞꯇꯦꯅꯦ ꯊꯥꯗꯣꯏꯅ ꯁꯅꯥꯍꯟꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯗꯨ ꯏꯔꯤꯛꯅꯗꯤ ꯈꯪꯉꯤ ꯁꯅꯥꯍꯜꯗꯤ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯟꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯅꯣꯏꯕꯨ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯇꯥꯁꯦ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅꯇ ꯂꯩꯅꯦ ꯑꯗꯨ ꯅꯣꯏꯕꯨ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯏꯔꯤꯛ ꯍꯧꯕ ꯂꯥꯛꯄꯅꯤ ꯏꯔꯤꯛꯅ ꯌꯥꯝ ꯇꯟꯅ ꯑꯁ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯊꯥꯗꯣꯏ ꯌꯥꯝ ꯇꯜꯂꯦꯕ ꯅꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯃꯊꯪꯗ ꯌꯥꯎꯔꯒꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯦ ꯌꯥꯔꯣꯏ ꯃꯤ ꯂꯩꯀꯥꯏꯒꯤ ꯏꯇꯥ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯅꯤ ꯅꯪꯁꯨ ꯈꯔ ꯈꯜꯂꯣ ꯏꯔꯤꯛ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯣ ꯆꯠꯂꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯀꯣ ꯏꯔꯤꯛ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯥꯗꯣꯏ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯉꯥꯡꯁꯤꯡꯅ ꯅꯥꯈꯗꯦꯡ ꯂꯥꯛꯑꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯩꯃꯥ ꯏꯁꯨ ꯎꯁꯥ ꯂꯥꯛꯑꯦꯗꯅ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯏꯔꯤꯛ ꯇꯟꯅ ꯊꯧꯔꯤ ꯊꯠꯄ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯔꯣꯃꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯔꯤꯛ ꯇꯝꯅ ꯆꯪꯂꯛꯂꯒ ꯂꯩꯁꯥꯕꯤ ꯑꯕꯦꯔ ꯈꯤꯇ ꯇꯩꯖꯒꯦꯗꯅ ꯅꯣꯛꯂꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯔꯥꯡ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯕꯦꯔꯗꯣ ꯃꯥ ꯌꯥꯝꯅ ꯁꯣꯛꯑꯦ ꯑꯇꯣꯞꯄꯗ ꯇꯩꯌꯨ ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯎꯗꯔꯁꯤ ꯑꯣꯏꯅ ꯇꯩꯔꯒꯦ ꯍꯥꯏꯗꯨꯅ ꯇꯩꯕꯤꯔꯝꯃꯤ ꯉꯥꯏꯈꯨꯋꯣ ꯁꯦꯜ ꯄꯤꯗ꯭ꯔꯤꯌꯦ ꯍꯥꯏꯗꯨꯅ ꯏꯔꯤꯛꯅ ꯔꯣꯃꯦꯁꯀꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯏ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯆꯪꯂꯛꯂꯝꯃꯤ ꯍꯣꯏ ꯄꯤꯒꯦ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯦ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤꯌꯦ ꯇꯥꯗ ꯐꯣꯟꯒ ꯄꯥꯏꯖꯗ꯭ꯔꯤ ꯏꯁ ꯄꯛꯇ꯭ꯔꯦꯀꯣ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯑꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯅꯣꯏꯅ ꯑꯉꯥꯡꯒꯁꯨ ꯁꯥꯖꯅꯤꯡꯉꯤꯕ ꯏꯔꯤꯛꯅ ꯁꯥꯎꯔꯗꯨꯅ ꯍꯦ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯒ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯏꯟꯊꯨꯔꯝꯃꯤ ꯑꯣꯏꯃ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯣ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯔꯣꯃꯦꯁꯅ ꯏꯔꯤꯛꯄꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯅ ꯁꯥꯎꯕꯁꯨ ꯉꯝꯂꯝꯗꯦ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯊꯥꯕꯜ ꯂꯩꯗꯥꯏ ꯑꯗꯨꯗꯅꯦ
ꯅꯪ ꯈꯣꯡꯕꯥꯟꯗ ꯄꯨꯊꯒꯦ ꯈꯪꯅꯤꯕ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯠꯆꯤꯒꯁꯨ ꯈꯁꯤꯜꯂꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯊꯥꯕꯜ ꯑꯗꯨꯕꯨ ꯆꯣꯡꯕ ꯆꯠꯅꯕ ꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯃꯀꯦ ꯁꯦꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯐꯤꯁꯦ ꯑꯝꯇ ꯁꯦꯝꯕꯤꯔꯨ ꯂꯥꯛꯑꯣ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯍꯣ ꯏꯃꯥ ꯃꯦꯝꯆꯥ ꯁꯛꯍꯦꯟꯕꯤ ꯄꯜꯂꯦꯝ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯈꯔꯁꯨ ꯏꯪ ꯇꯞꯄ ꯇꯝꯃꯨꯕ ꯏꯆꯟ ꯏꯃꯥꯗꯣ ꯗꯨꯀꯥꯟ ꯊꯣꯛꯈꯤꯕꯅꯤ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯇꯥꯆꯧꯗꯤ ꯉꯁꯥꯏꯅ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤ ꯑꯩꯗꯤ ꯈꯪꯗꯕꯩ ꯀꯧꯔꯒ ꯏꯆꯟ ꯅꯪꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯍꯧꯗꯣꯡꯂ ꯀ꯭ꯋꯥꯛꯂ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯝꯅꯤꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯌꯥꯛ ꯍꯦꯛ ꯌꯥꯗꯅ ꯏꯔꯤꯛꯅ ꯅꯨꯡꯉꯥꯏꯇꯅ ꯇꯥꯆꯧ ꯅꯪ ꯑꯩꯁꯦ ꯅꯣꯡꯃꯗꯁꯨ ꯐꯖꯅ ꯁꯨꯛꯍꯥꯏ ꯍꯥꯏꯕꯤꯗꯦ ꯑꯩ ꯂꯩꯇ꯭ꯔꯒ ꯇꯥꯆꯧ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯀꯦꯕ ꯑꯉꯥꯡꯅꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯒ ꯇꯥꯆꯧꯒꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯝꯂꯔꯣꯏ ꯇꯥꯆꯧꯗꯤꯅꯦ ꯈꯨꯜꯂꯛꯄ ꯑꯣꯏꯔꯝꯅꯤ ꯃꯆꯟ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯂꯩꯔꯝꯃꯤ ꯍꯩ ꯑꯄꯪꯕꯤ ꯇꯥꯆꯧꯅ ꯏꯆꯟꯕꯨꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯅꯤꯀꯣ ꯏꯆꯟꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯨꯅ ꯇꯥꯆꯧꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯕ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯆꯥꯒ ꯄꯨꯟꯅ ꯊꯥꯕꯜ ꯃꯐꯝꯗꯨ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯏꯔꯤꯛ ꯃꯐꯝꯗꯨ ꯌꯧꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯏꯇꯥꯃꯦꯂꯩ ꯅꯪꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯏꯔꯤꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯍꯥꯎꯅ ꯏꯔꯤꯛ ꯁꯣꯝꯗ ꯂꯥꯛꯑꯣ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯁꯦ ꯁꯣꯝꯗꯒꯤ ꯏꯔꯤꯛ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ ꯅꯥꯀꯟꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯣꯃꯦꯁꯇꯤ ꯏꯔꯤꯛꯀꯤ ꯆꯪꯈꯣꯜꯂꯕ ꯆꯤꯡꯂꯦꯝꯅ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯁꯦꯠꯂꯛꯂꯤꯕ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯍꯥꯞꯂꯛꯂꯤꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨꯕꯨ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯊꯥꯖꯒꯨꯝꯂꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯛꯃꯤ ꯌꯦꯡꯂꯛꯄꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯦ ꯏꯇꯥꯎ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯃꯣꯏ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗ ꯐꯝꯊꯈꯤꯔꯝꯃꯤ ꯔꯣꯃꯦꯁꯅ ꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯔꯕ ꯊꯥꯕꯜꯒꯤ ꯇꯥꯟꯊꯥꯗ ꯆꯣꯡꯂꯝꯃꯤ ꯏꯔꯤꯛ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯔꯣꯃꯦꯁꯅ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯦꯃꯤ ꯂꯥꯎ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯒꯦ ꯌꯥꯔꯦ ꯑꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯦ ꯅꯥꯀꯟꯗꯒꯤ ꯂꯩꯍꯥꯎꯅ ꯉꯁꯥꯏꯒꯤ ꯇꯥꯃꯣꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯃꯣ ꯀꯥꯏꯅ ꯆꯍꯤꯗꯤ ꯃꯥꯅ ꯍꯜꯂꯝꯅꯤ ꯑꯉꯥꯡ ꯁꯥꯖꯅꯤꯡꯉꯤꯕ ꯀꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅꯦ ꯏꯆꯟ ꯉꯁꯥꯏꯒꯤꯗꯣ ꯗꯨꯀꯥꯟꯁꯤꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯂꯩꯍꯥꯎꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯁꯦ ꯏꯔꯤꯛꯅ ꯅꯕꯥꯅꯤ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯇꯜꯂꯦ ꯀꯩꯅꯣ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯉꯁꯥꯏꯁꯨ ꯅꯪꯅ ꯃꯤꯁꯦ ꯈꯣꯡꯕꯥꯟꯗ ꯑꯃꯨꯛ ꯏꯟꯊꯕꯤꯌꯨꯔꯦ ꯅꯪꯅ ꯁꯣꯏꯗ꯭ꯔꯣ ꯃꯤꯁꯤꯅ ꯁꯥꯎꯗꯕ ꯃꯈꯩ ꯐꯖꯅ ꯍꯥꯏꯔꯛꯏꯁꯦ ꯀꯣꯛ ꯌꯥꯈ꯭ꯔꯣ ꯀꯩꯅꯣ ꯏꯁ ꯑꯩꯗꯤꯅꯦ ꯁꯨꯛꯂꯥ ꯂꯥꯟꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯨꯗꯤ ꯍꯥꯏꯗꯨꯅ ꯁꯧꯔꯞ ꯇꯧꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯑꯃꯗꯤ ꯔꯣꯃꯦꯁꯅ ꯅꯝꯗꯨꯅ ꯗꯨꯀꯥꯟꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯂꯝꯃꯤ ꯏꯔꯤꯛꯇꯤ ꯈꯔꯁꯨ ꯀꯤꯒꯜꯂꯤ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯈꯩ ꯆꯦꯟꯅꯔꯝꯃꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯏꯔꯤꯛꯄꯨ ꯊꯤꯔꯕꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯅꯣꯡ ꯑꯗꯨꯁꯨ ꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯦꯟ ꯌꯥꯎꯅ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥ ꯊꯣꯛꯂꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯥ ꯁꯅꯥꯍꯜꯗ ꯍꯥꯏꯅꯕ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯃꯦꯁ ꯃꯊꯣꯡ ꯈꯪꯗ ꯆꯦꯜꯂꯛꯂꯝꯃꯤ ꯏꯔꯤꯛꯇꯤ ꯈꯔꯅꯒ ꯀꯤꯒꯟꯕꯅꯦ ꯄꯥꯈꯠꯃꯟꯗꯅ ꯋꯥꯟꯊꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯃꯦꯁꯅ ꯄꯥꯈꯠꯅ ꯏꯔꯤꯛ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯧꯒꯠꯂꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯥꯗꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯉꯛꯀꯦ ꯍꯥꯏꯗꯨꯅ ꯏꯔꯤꯛꯄꯨ ꯄꯝꯗꯨꯅ ꯄꯨꯔꯝꯃꯤ ꯌꯨꯝꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ ꯀꯧꯕ ꯇꯥꯔꯝꯗꯦ ꯃꯥꯡꯒꯣꯜꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯂꯩꯕ ꯇꯥꯔꯝꯃꯤ ꯏꯔꯤꯛꯀꯤ ꯃꯇꯧꯗꯨꯗ ꯔꯣꯃꯦꯁꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯆꯦꯟꯕ ꯇꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯔꯣꯃꯦꯁꯀꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯏꯔꯤꯛꯇꯤ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯊꯥꯔꯒ ꯂꯩꯅꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯔꯤꯅꯗꯨꯅ ꯂꯩꯍꯧꯔꯤ ꯏꯔꯤꯛꯀꯤ ꯋꯥꯔꯤꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯃꯦꯁꯁꯨ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ